Leibag asigi Finance Minister Oiribi Nirmala Sitharaman na ngasi Union Budget English agani kunhumdoi Parliament House ta puthokhre ngasi puthokliba Union Budget ase lakadoriba inkumcha lisangani kunmari da pangthokadoriba Lok Sabha mekhal asigi mangoinana amadi Narendra Modi na leibag asi Pairakpagi anirak shuba term gi manuk chanane puthokliba budget asida leibag asida nursing college chamaga yankhai taret nongdlen khatkadaure anoba program singi manungda pharmacy gi lamda research and development taunaba tongan ba thabak shu paikhatgani leiriba government asina Nauriba khang heiraba thabak fangtriba naha singda thabak fanganaba maruoina lau singuba ngayokpa misingda mateng pinaba Prime Minister Sampada Yojana gi makhada lupa crore lising taruk thadaragane Prime Minister Garib Kalyan Ana Yojana gi makhada mission mode oina Antyodaya gi makhada chahi amagi oina chanaba ching sing lemna fanganaba lupa lakh crore ani government asena Puthoktuna Fangangane, Lamamaga Atubada Chatoka Senda Hena Kudong Chanaba, Ahenba Airport, Helipad, Isingi Aerodrome Sing Amade, Lendinge Kudong Chanaba, Mafam Yankai Sembat Lagani Haina Parliament Tamke.